Indo Myanmar border fencing ki thabak ta kuki zo Mar tribe singna akan mamong da yaning da phongdok pagalone na ayat papire. Indo Myanmar border ge Behiang area da border fencing ki thabak Makha Chathanaba Hotnabada ngarang dagi hauna village sip singna Luchingduna Athingba Pikhre. Pawsi ki matungina handakta Sanahan Kidrabasu Free Movement Regime FMR ge Chana Kanglon Sing Thugai Haiduna Haukiba Matam Kya gi mamangdagi Surasanpur district ki Singat subdivision gi manung sanba Behiang ge area da leriba village sing gi sip singna border fencing gi thabak paikhalak liba asida akan mamong da yaning da phongdok tuna lakhi Amaromda village sip singi khongthang asida saugatluduna Zotal Zoli group ke publicity singnasu FMR sana halamba matamda border wangda leriba makhoiga manaba phurup singa lanon itik tauba mahi machine amasung ana laing gi thabakta hena khudong sahalami loinana diplomatic relationship hena phagathan bangami haire masiga loinana Behiang gi area da border ngak senbada Central Security Force da cooperation piduna laki badugi yenglaga zo tribe singna kundariba Behiang gi border area singda border fencing gi thabak paikhaliba ase amukhana khantanaba center gi pungning singsilakli Karigumba border fencing ge paikhaliba thabak sing ase asum satharabadi pamdaba phibam kya thorpa yai madugi texak center na pugadabani hainasu village sip sing ge ihau asi sogaladuna Zotal Zoli group ke maike dige section wafam thamlakli